ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯏꯕ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯝꯃꯤ꯫ ꯇꯥ ꯐꯩꯖꯥꯎꯁꯦ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣ? ꯃꯥꯒꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯏꯪꯈꯣꯜ ꯃꯆꯥꯅꯤ ꯀꯥꯟꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯜꯂꯤꯕꯅꯤꯅꯦ꯫ ꯀꯥꯟꯅꯗꯦ, ꯏꯪꯈꯣꯜꯁꯨ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯀꯥꯅꯕ ꯇꯧꯔꯒꯦ, ꯑꯗꯨꯒ ꯇꯥ ꯐꯩꯖꯥꯎꯗ ꯁꯦꯜ ꯈꯔꯗꯤ ꯍꯥꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒꯦ꯫ ꯊꯣꯏꯕ, ꯅꯪꯕꯨ ꯏꯪꯈꯣꯜꯗꯨꯕꯨ ꯇꯧꯕ ꯂꯣꯏꯔꯝꯃꯕ꯭ꯔꯣ? ꯍꯣꯏ ꯇꯥ ꯐꯩꯖꯥꯎ, ꯏꯪꯈꯣꯜꯗꯨꯗꯤ ꯇꯧꯕ ꯂꯣꯏꯔꯝꯃꯕꯅꯦ꯫ ꯑꯗꯣ ꯇꯥ ꯐꯩꯖꯥꯎꯒꯤ ꯏꯪꯈꯣꯜꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯇꯥ ꯐꯩꯖꯥꯎꯅꯗꯤ ꯑꯩꯉꯣꯟꯗ ꯃꯆꯥꯅꯤ ꯍꯥꯏꯖꯜꯂꯦ, ꯑꯗꯨꯒ ꯏꯪꯈꯣꯜꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯦꯗ꯫ ꯑꯗꯨꯅ ꯇꯥ ꯐꯩꯖꯥꯎ, ꯁꯦꯜ ꯈꯔꯗꯤ ꯍꯥꯞꯄꯤꯌꯨ꯫ ꯍꯦꯔꯥ ꯊꯣꯏꯕ, ꯉꯔꯥꯡꯅ ꯉꯥꯡꯅꯈ꯭ꯔꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯉꯁꯤ ꯈꯔ ꯍꯥꯞꯄꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯪꯈꯣꯜꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯅꯪꯅ ꯂꯨꯄꯥ 100 ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯌꯥꯝꯃꯜꯂꯤ ꯇꯥꯎ ꯍꯥꯏꯒꯦꯅ ꯇꯧꯔꯤꯕꯅꯤ꯫ ꯇꯥ ꯐꯩꯖꯥꯎ, ꯑꯩꯅ ꯂꯨꯄꯥ 100 ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯌꯥꯝꯗ꯭ꯔꯕꯅꯤ꯫ ꯇꯥ ꯐꯩꯖꯥꯎꯅ ꯏꯪꯈꯣꯜ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯌꯥꯝ ꯍꯥꯏꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯇꯥ ꯐꯩꯖꯥꯎꯒꯤ ꯏꯪꯈꯣꯜꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯍꯥꯏꯔꯨꯔꯕꯁꯨ ꯇꯥ ꯐꯩꯖꯥꯎꯒꯤ ꯏꯪꯈꯣꯜꯁꯤ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 100ꯗꯒꯤꯗꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯥꯔꯛꯑꯣꯏ꯫ ꯍꯦꯔꯥ ꯐꯩꯖꯥꯎ, ꯊꯕꯛ ꯁꯨꯍꯟꯕꯤꯔꯤꯕꯗꯣ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯄꯩꯁꯥ ꯍꯥꯞꯄꯨ ꯀꯥꯏꯅ꯫ ꯑꯩꯅꯦ ꯅꯉꯣꯟꯗ ꯑꯍꯦꯟꯕ ꯄꯩꯁꯥ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯪꯅ ꯉꯔꯥꯡ ꯄꯤꯌꯨ ꯍꯥꯏꯕ ꯂꯨꯄꯥ 100ꯗꯣ ꯃꯗꯨ ꯄꯤꯔꯒꯦ꯫ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯞꯅꯤꯡꯉꯥꯏ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦꯀꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯐꯩꯖꯥꯎꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯍꯟꯕꯤꯔꯤꯕꯁꯤ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯁꯦꯟ ꯈꯔ ꯍꯥꯞꯄꯨꯒꯥꯅ ꯑꯩꯕꯨ ꯑꯄꯪꯕꯒꯤ ꯇꯥꯏꯞꯇ ꯃꯉꯣꯟꯗ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯕꯨ ꯆꯥꯎꯋꯦꯅ ꯍꯥꯏꯒꯗ꯭ꯔꯣ? ꯑꯩꯅ ꯏꯪꯈꯣꯜꯁꯤ ꯆꯥꯎꯋꯦꯅ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯑꯩ ꯏꯪꯈꯣꯜꯗꯨꯕꯨ ꯑꯃꯨꯛꯇ ꯐꯖꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯂꯝꯕꯦꯟꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯦꯅꯋꯥ ꯑꯃ ꯁꯣꯛꯇꯨꯅ ꯇꯥꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯎꯖꯥꯎ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯇꯣꯡꯗꯨꯅ ꯂꯩꯕ ꯇꯦꯅꯋꯥꯗꯨꯅꯤꯅꯦ꯫ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ, ꯃꯥꯒꯤꯁꯦ ꯅꯥꯎꯔꯤꯅ ꯀꯥꯞꯄꯛꯏꯕ ꯃꯥꯜꯂꯦ꯫ ꯀꯔꯝꯕ ꯃꯤꯅꯣꯅꯦ ꯇꯦꯅꯋꯥ ꯑꯁꯤꯕꯨ ꯍꯥꯠꯇꯨꯒꯤ ꯍꯣꯠꯅꯔꯝꯃꯤꯕꯁꯤꯕꯨ? ꯑꯩꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯇꯦꯅꯋꯥ ꯑꯁꯤ ꯁꯤꯈꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯄꯨꯔꯒ ꯇꯦꯅꯋꯥ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯁꯣꯛꯑꯒ ꯇꯥꯗꯨꯅ ꯂꯩꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯈꯨꯟꯀꯠꯂꯒ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯅ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯤꯔꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯑꯁꯣꯛꯄ ꯑꯗꯨ ꯐꯔꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯕ ꯇꯦꯅꯋꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯅ ꯀꯟꯕꯤꯈꯤꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯀꯔꯤꯅꯣ ꯃꯥꯅ ꯃꯌꯥꯗꯒꯤ ꯄꯣꯠꯁꯛ ꯑꯃ ꯊꯥꯗꯔꯝꯃꯤꯁꯤꯕꯣ? ꯀꯔꯤ ꯄꯣꯠꯁꯛꯄꯨ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯃꯨꯛꯇ ꯈꯨꯟꯗꯨꯅ ꯌꯦꯡꯒꯦ꯫ ꯁꯤꯗꯤ ꯀꯥꯐꯣꯏ ꯃꯔꯨꯅꯤꯅ꯫ ꯀꯔꯤꯒꯤꯅꯣ ꯇꯦꯅꯋꯥ ꯑꯁꯤꯅ ꯑꯩꯒꯤ ꯅꯥꯛ ꯑꯁꯤꯗ ꯄꯥꯏꯔꯛꯂꯒ ꯀꯥꯐꯣꯏ ꯃꯔꯨ ꯑꯁꯤꯕꯨ ꯊꯥꯗꯔꯝꯃꯤꯕꯁꯤꯕꯣ? ꯀꯥꯐꯣꯏ ꯃꯔꯨ ꯑꯁꯤ ꯑꯩ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯍꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯊꯣꯛꯂꯒ ꯀꯥꯐꯣꯏ ꯃꯔꯨ ꯑꯗꯨꯕꯨ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯇꯥꯈꯤꯕ ꯀꯥꯐꯣꯏ ꯃꯔꯨ ꯑꯗꯨ ꯃꯄꯨꯡ ꯃꯔꯦꯞ ꯐꯥꯗꯨꯅ ꯌꯥꯝꯅꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯄꯥꯟꯈ꯭ꯔꯦꯗ ꯑꯩꯒꯤ ꯀꯥꯐꯣꯏꯁꯦ꯫ ꯀꯥꯟꯅꯗꯦ, ꯑꯃꯗꯨꯝ ꯍꯦꯛꯇꯨꯅ ꯆꯥꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯀꯥꯐꯣꯏ ꯑꯗꯨ ꯑꯃ ꯍꯦꯛꯂꯗꯨꯅ ꯊꯨꯒꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯀꯥꯐꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯁꯅꯥꯒꯤ ꯆꯥꯟꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯁꯤꯗꯤ ꯁꯅꯥꯒꯤ ꯆꯥꯟꯗꯤ ꯉꯥꯛꯇꯅꯤꯅ꯫ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤꯗ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯀꯥꯐꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩꯒ ꯁꯥꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯐꯩꯖꯥꯎ ꯊꯣꯏꯕꯅ ꯄꯩꯁꯥ ꯈꯪꯄꯥꯏ ꯄꯥꯏꯈꯤꯕ ꯑꯗꯨꯗ ꯃꯥꯗꯤ ꯌꯥꯝꯅ ꯀꯂꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯩꯖꯥꯎꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ꯫ ꯍꯟꯇꯛ ꯃꯔꯛ
ꯊꯣꯏꯕꯅ ꯄꯩꯁꯥ ꯀꯝꯄꯥꯏ ꯄꯥꯏꯈꯠꯂꯛꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯥꯗꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤꯕꯅꯤ꯫ ꯃꯥꯅ ꯁꯦꯟ ꯇꯥꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨꯅꯗꯤ ꯃꯥꯅ ꯍꯟꯇꯛ ꯃꯔꯛ ꯁꯥꯔꯤꯕ ꯌꯨꯝ ꯑꯁꯤꯁꯨ ꯁꯥꯕ ꯉꯝꯂꯣꯏ꯫ ꯀꯃꯥꯏꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯀꯥꯟꯅꯗꯦ ꯑꯩ ꯃꯥꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯃꯉꯣꯟꯗꯕꯨ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯊꯣꯏꯕ, ꯅꯪꯗꯤ ꯍꯟꯇꯛ ꯃꯔꯛ ꯁꯦꯟꯒꯥꯁꯦ ꯈꯪꯄꯥꯏ ꯄꯥꯏꯈꯠꯂꯛꯏꯅꯦ꯫ ꯌꯨꯝ ꯀꯩꯒꯥꯁꯦ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯁꯥꯔꯗꯨꯅ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯦꯅꯦ꯫ ꯅꯪꯅ ꯍꯟꯇꯛ ꯃꯔꯛ ꯁꯦꯟꯒ ꯈꯪꯀꯥꯏ ꯄꯥꯏꯈꯠꯂꯛꯄꯁꯤ ꯇꯥꯗꯗꯤ ꯌꯥꯝꯅꯕꯨ ꯉꯛꯏ꯫ ꯅꯪꯗꯤ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯑꯐꯪ ꯑꯐꯪꯕ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯕꯅꯤꯗꯣ꯫ ꯅꯪꯅꯒ ꯑꯁꯨꯝꯅꯒ ꯄꯩꯁꯥ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯨꯔꯥꯗꯤ ꯃꯪꯗ ꯐꯥꯎꯕ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯅꯪꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯇꯥ ꯐꯩꯖꯥꯎ, ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯑꯩꯐꯥꯎꯗ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥ ꯐꯩꯖꯥꯎꯗ ꯑꯩ ꯋꯥꯔꯤꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯂꯤꯒꯦ꯫ ꯇꯥ ꯐꯩꯖꯥꯎꯅ ꯊꯥꯖꯕ ꯊꯥꯖꯕꯤꯗꯕ ꯍꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥ ꯐꯩꯖꯥꯎꯗ ꯑꯩ ꯋꯥꯔꯤꯁꯤꯡꯗꯨꯕꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯂꯤꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯐꯩꯖꯥꯎꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯗꯨ ꯊꯣꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯆꯩ ꯑꯃꯅ ꯄꯥꯏꯔꯗꯨꯅ ꯀꯜꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯩꯖꯥꯎꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎ ꯑꯗꯨ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯨꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯔꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯈꯨꯟꯀꯠꯂꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯖꯅ ꯍꯥꯞꯄꯤꯕꯗꯒꯤ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯂꯣꯏꯅ ꯐꯔꯝꯃꯤ꯫ ꯑꯁꯣꯛꯄ ꯑꯗꯨ ꯐꯕꯗꯒꯤ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯩꯖꯥꯎꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯥꯏꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯀꯥꯐꯩ ꯃꯔꯨ ꯑꯃ ꯊꯥꯗꯔꯝꯃꯒ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯍꯥꯏꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯅꯦ꯫ ꯀꯥꯐꯩ ꯃꯔꯨ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯥꯗꯔꯝꯃꯦꯗꯅ꯫ ꯃꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯔꯦ꯫ ꯀꯥꯟꯅꯗꯦ, ꯀꯐꯩ ꯃꯔꯨ ꯑꯁꯤ ꯑꯩꯁꯨ ꯁꯝꯕꯜ ꯃꯅꯥ ꯑꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯐꯩꯖꯥꯎꯅ ꯁꯝꯕꯜ ꯃꯅꯥ ꯑꯗꯨꯗ ꯊꯥꯈꯤꯕ ꯀꯥꯐꯩ ꯃꯔꯨ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯀꯥꯐꯩ ꯑꯗꯨꯕꯨ ꯑꯃ ꯍꯦꯛꯂꯒ ꯊꯨꯒꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯂꯤꯟ ꯑꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯅ ꯐꯩꯖꯥꯎꯗ ꯆꯤꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯩꯖꯥꯎ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫